Kakching District ke Kakching Keithel Da Leiba Uco Bank Sakhangdaba Meeoi Amana ngashi nungthil pobopta loot Toukhre. SKTV News na fangba paugi matungina gari da lakpa Sakhangdaba Meeoi Amana ngasi nungthil pung ahum tarakpa matamda Kakching Keithel Da Leiba Uco Bank ki branch ta sanglaktuna loot tawkhibani hairi. CCTV footage ki matungina nongmai paiba amuba machu ki mask amasung tupi uppaga loinana amuba machu ki fizol setpa Meeoi Amana branch aduda duty tawba police personnel bu nongmai na namduna office adugi mafam amada pushinbagi saktam uwa fangki masiga loinana atai leiriba Meeoi singsu kihan khanghanduna namduna mafam chabada leihalaga loot tawkhibagi thawongsu uwa fangki adu moinamak bank loot tawkhiba aduda branch aduda thamba sale kaya yamna lawkhibage haiba housing maki oina chapchana khangba ngamdri thodok adugi pau fangbaga Kakching District Additional SP Operation na luchingba police team ama laktuna yengsanbagi thabak chathaki housing fawbagi oina di thodok adugi makha taba akupa pau fangba ngamdri